ngasi phongkiba tongan manipuri siphongsingdigi amasum thokiba thawdo wathoksingdigi maru oibi ipausing khongwacharaga manipur top channel gi mekedigi myamna thamjagi ahanbada state sig oib covid-19 update myamna hapsaramge government of manipur covid-19 kamal control room gi thadorakpa press release number 444 ngasi tang taragani thoi tha taru english ngani kunga mathoi ngasi numida waramgi pung manga phokki oiba update haukiba pung kunga mari da manipur miyoi saunga ga yankhai ga mari haibedi miyoi sani ga maudra ga ni pana mana nupa sani ga yankhai ga taru amana nupi apunwa miyoi saunga ga yankhai ga mari haukiba pung kunga mari sida manipur covid-19 positive oikre hairiba miyoi singsi imphal east dagi sam ga taraga ni pani imphal west dagi sam ga humdra ga mathoi thawbal dagi humdra ga humdoi bisnupur dagi kunthra ga manga kaksing dagi taraga mapan ukhul dagi ama chursampur dagi yankhai ga mari sandel dagi taraga mari senapati dagi taraga taret tamenglong dagi taret tengnopal dagi tara kangpokpi dagi taraga nithoi ferzol dagi ani amasum jeribam dagi kunga mathoi ni aduga hairiba miyoi singsigi lokhatpam tokpa siksing tharong khodimak lokhatle hainasu press release asina makhatana phongdorakli amasum haukiba pung kunga mari asida di state level covid-19 death audit committee gi report amagi matungina miyoi taraga manga covid-19 na aduna laikidre hairiba singsi imphal west dagi miyoi mari ni imphal east dagi ahum ni thawbal dagi ahum ni bisnupur dagi ani ni kaksing dagi ama amasum susampur dagi ani ni hairiba miyoi singsi hairiba hospital haibda rims da ama Jenims da ani sija hospital da mari ras medicity da ani CMC da ama home isolation da ama days thawbal da ama CCC more da ama amasum days susampur da ani hairiba hospital singsi da mathangsina laikhitabani haina su phungdorakli hairiba miyoi sing asi tharaga hauji phawbada manipur covid-19 positive oiduna laikhidra miyoi si samapan ga yankhai ga mapan sure amasung ngasi miyoi satret ke yankhai ga matoi covid-19 gi naba pharaktuna research tokre hairi ado hauji phawbi oina manipur covid-19 na handuna lairiba miyoi apunma miyoi masingsi haibadi hauji hujuk na aduna lairiba miyoi masingsi lising ni panga satret ka tarani aduga hairiba miyoi singsi gi masingsi general population gi lising ni panga satret ka sumna gi ni pani amasum central security personnel gi na anini aduga state si gi oiriba hauji phawgi oiriba recovery rate china 83.70% lairi haina su phongdorakli aduga hauji phawar manipur apun moina covid-19 positive oikraba miyoi masingsi lising yankhai ga mapan ga sahum ga kun ga ni thoini hairiba masing asida general population gi lising yankhai manga ga sangwa ga yankhai ga mari amasum central security personnel gi na lising ahum ga satrat ga humfu ga ni pani so hairi aduga apun ma phan khraba miyoi masingna covid-19 gi negative oikraba apun ba miyoi masingsi lising ni fuga mapan ga satru ka yankhai ga humdoini hairiba miyoi sigi masing sita general population gi lising ni fuga manga ga sanipan ga maudra ga ni thoi amasum central security personnel gi na lising ahum ga satret ka humfu ga mathoini haina supali amasum haukiba pung kun ga mari sita apun ba d type oxygen cylinder lising amaga samri ga yankhai ga mari amasum b type oxygen cylinder samri ga kunthra ga mari khena manipur gi health facility ta phangan khre haina supali amasum latest information amagi matungina apunwa vaccinated tawkiba state asigi miyoi masingsi lakh mariga lising humfuga mariga samriga humfuga manga sure haina Dr. Khurong Sachikumar Mangang Additional Director and Spokesperson Health Department Manipur na khuyek piduna thadorakpa press release asina makhatana su phungdorakli makasa tharakpoina marueba paw khara kongbada phamung humfu leba covid care center CM na sangakhre vaccine kapadagi pukham samasna singbasing haksang da nape hairibasing iru singna luthokna ba CM haikre makru thong saba loire athubara sangaduna miyamna sinaragani Biren Imphal East ki manung chanma kongbada leba standard college ki multipurpose hall da nauna sem sarakhiba phamung humfu leba covid care center ngasi manipur chief minister N Biren sangakhre Tharamasi gamari lainana CM na hai hauju phawba state asigi miyoi lakh taruk lom vaccine kapthokre vaccine gi matang na lana paw sandokli bising miyam na thajabigano kanagumba kharana vaccine asi kaptana ba lana sandokpa yauri asigumba thawong asi tawbigano miyam da lana sandokpa sing hana su phagat pa laikre makha tana su phagalagani hauju kapliba vaccine asi malem gi thakta yanaraba hidakni aihak isamaksu vaccine kapkhre masida pukham tengkot chamas napalaite iru ludrabadi napani maramaduna sengna iru luraga yengnabadi naploi haiki mangna hai covid na sibigi sang wangli basi maru oina covid khaktana naraga sibanate masagi anaba kyaga punsilaktuna ko
mobility oiduna leitabani anabasing asi kannanaba laingakna mathau taba ventilator yawba ICU bed kaya masing hengat halle doctor nursing nasu thawa yawna layengbiyo laisat asi tha amarom asida lakshin mangamlagani haina thajaba thamli thauram asigi khudong chaba lawroga CM na makru thong gi matangda palladuna makhatana hai imphal jiribam lambi gi maru oiba thong ama oiriba makru thong saba loire lakliba sajat taraga manga sangana ba thorang tauri adumainamak thong asida truck lanba yare haibaga miyamda sinaragani manipur gi miyamna matam sangnadagi ningjaduna laklaba imphal jiribam lambi gi maru oiba thong sing matam gi sunaba mongda RCC bridge oina sengbat pa haibasi lenga ki pandam oiduna lakhi lambi asigi maru oiba thong haibadi barak thong amadi makru thong asidi ngasidi lengakna mangjaramba manglan mangphaunare barak thong su ayamba saba loi haiki ngasi hangdolibu covid care center asi maru oina mil symptomatic positive patient sing layengna bani hairi center asida punna doctor taraganitoi nurse taragamari amadi multitasking staff mapal laiduna mathau tawguturi haina spau sina phungdorakle atopa paw manamu thaw momal hengatpegi mayokta ngarang congress na sanction ki ba khongjang gi pakhum CM na pirakli lemna CM pirakliba lemna vaccine kapliba lemna medical equipment sing pirakliba si nongthaktagi thadarakpa natte petrol diesel mamal hengatpegi mayokta ngarang congress na sanction ki ba khongjang gi pakhum minister N Biren na pirakpaga loinana congress ti lebak miyamda aranma propaganda sandokpa amadi double standard politics tawa party na hena maral sirakre Jenims da pangtokpa thoram amaga mari lainana se minister N Biren hai Congress party na ngarang petrol diesel gi mamal hengatpegi lebak sin batungna sanction gi bkhongjang amada MPCC gi president Govindas Konthawjamna BJP lenga asi thajaba yadraba lenga amani haikibadu tayona bo waphamne maramdi Congress na Manipur sei taraga manga lenga pairamba matamda mayek thokpa thaba amata tarumkhide Hauzik lairiba leba asigi Prime Minister Narendra Modi na pandemic manung asida miyam gi seng lemna pirakliba medical gi polam sing lemna piriba amadi miyam lemna layengliba si Congress ki matamna tawkhidi lenga ama salaiba haibasi tax karakpa aduna salaibani ngasi Prime Minister na leba asigi miyoi crore marfurom na lemna sing piriba leba asigi mipung kudimak lemna vaccine kapiba layeng sang sing da lemna equipment sing pirakliba si nongthaktagi thadarakpa nate karigumba kharadagi karakpa tax aduna piba ngamlibani amada lemna pirabadi amara khara hengatpa haibasi mahausani hidak lemna piyu seng lemna piyu amadi lemna layengo hairibasi Modi na kadaidagi sel lauduna tawgadoribano mayam asi lemna pinaba hotnabada amada hengatpa haibasi masana tabani tax aduna leba asigi miyai khudimak lemna vaccine kapa lemna seng piba ngamlibani Lebak miyamda arama propaganda sandokpa amadi double standard politics asidi Congress ki list ani hauzik lairiba lenga asidi covid laisatigi miyam kalhausi haibani mamangda lairamba laingak na Manipur sakot thorangi masak thokpa thaba amata paikhalamdabana ngasi Manipur gi miyam waribani hainasu pausin makhatana su phungdorakli amasum pausi lusilakpoina miyam maru ebe headlines khara miyamna thamjaramge miyoi songa ga yankhai ga mari positive oiki satret ga yankhai ga matoi discharge toki miyoi taraga mangana ngasi Manipur da laikidre Jenims da covid ki ICU bed cham amagasu CM na sangakhre anaba ningthina layeng lamdaba doctor amadi lanai hospital sing license kakani se minister COVID tegi ing nasikna misi mina yauduna lairagani thajai malem gi tamthira COVID-19 laisategi ing tapna misi mina yauduna nungaina ing sikna lairagani haibagi thajabalai wafam asi ibudau phunal ningthau telhaiba committee na sinduna kairau kendra gi manungjanba maring phurup singna khundaduna lairiba phunal singda leiba ibudau phunal ningthau telhaibagi sahi yoeba ira thauni amadi COVID laisat asibu ngak thokna pa pangthokiba thoram the state planning board ki deputy chairman Kairau AC gi MLA su oriba lining thau Sanamai Temple Board ki Vice President Lauremam Rameswar Maitaina haikibani haina paw muna pali atopamana COVID black fungus thengnabada miyam Fralines laingak puna sangsinminaba mathau tai Jayendra Kumar COVID-19 amadi masjidagi tholakpa yaba mari lenaba issue sing loinana black fungus hairibasigi matangda awareness program amangasi COVID care committee ka samthong AC amadi Directorate of Health sinduna kaisampat kaisam lekai da phangthokre amasum thauramasida athoiba mithulen oikiba kaisamthong AC gi MLA langpok lakpap Jayendra Kumar hai miyoibigi punsi yamna maru oi matam amada cholera HIV yamna kinarame haujina COVID laina akhi boinari
कोविड की अनीसुब वेब असिदी खरा मखै फरी मथंगी अहुमसुब वेब लाखपददी अखोय करी ओइरक्प याय हाइबदु खंग ngamde मरासिदा हौजिक ब्लैक फंगस हाइबा किबा मखल के लेना अमसु लाखली अदुबो अखोयना अमत ओइना होटनामिनरबदी खुदिमा ngathokpa ngamgani laina asi ngathoknaba hotnabada miyamna front lines amadi laingakuna changsinminaba mathok tai loinana section na leibusu mathok tai karamna section gatagi haibado akhang hai singdigi tamba mathok tai haina pausna makhatana phongdoralgi dugumya hojikuinadi and ngasi goinadi ta sen sinjarage pathok sagi blusoi ki plan ki kya yaurs ma ngak pigane thank you